आकाशवाणी इम्फाल नोलिनी देवी न पाउ पाजरी अहनबदा मरुइबा पाउ शिक्षा मंत्री सोरोखाइबम राजेना राज्य सरकार की मखादा लेबा कॉलेजिंग इंसिनख्रे मणिपुर मियोय चनी मरफुनिथोय नौना कोविड-19 पॉजिटिव ओइकिबगा लोइनाना अपुनबा पॉजिटिव केस मसिंग 13 सुबना मरफु 12 सूरे लेबा की मपुंग फाबा इकाई खुमनबगा लोइनाना लोक जनशक्ति पार्टी की लुचिंगबा अमसुंग केंद्र की मंत्री रामविलास पासवान की संस्कार ngasi पटना दा पांगथोखरे प्रधानमंत्री हयेंग स्वामित्व स्कीम की मखादा वीडियो कॉन्फ्रेंसिंग की खुथांगदा प्रॉपर्टी कार्ड सिंग यंथोकनी अमसुंग हौकिबा पुंग 12 दा मियोय 40,000 हेना नाबा फकीबगा लोइनाना लेबाग असिदा कोविड-19 दगी फरकपगी सांग सादा 35.9 अमा यौरे लेबाग असिना मालेमगी लाइचत ओरिबा कोविड-19 की मायोक्ता पुन्ना अमत ओइना लांथेंगनरी अदोमसु अखोइगा लोइनाना मसिदगी ngakthoknaba अराइबा थौंग अहुमखक ngakना चटमिनसी फेक्स मास्क उपियो अमगा अमगा फुट तरुक लापनना लेबियो माइमिट अमदि खुदसा तोइना हमदोक्तुना तरुतनाना थंबियो लेना असिदगी ngakthoknabagi matangda saknairaba कमेडियन थोकजोम जोसेफ यारे जोई जोइरंग लोइन तोपिरो इताउ कालिया इताउ समू नकोई लोइन मक मार्क्स उपेको WHO हाय दुना कोरोना हाय बी महा हिंचा बिजे मिरम लेंदगी पाक चटखिरोय हाय रिए मसी सुरु जुरु नैरगा लेरगा चेक्सिंदब मी मखै नहन खिनी हाय रिए अदुना इताउ मयाम कोरोना लेना नादनब चेक्सिलसे मार्क्स उपकाव यादेको अदो इताउ मार्क्स खदांग उपुदुदी यादेको मतम चुप्पदा खुद नान थमसे युमदना सापोना खुदसे पंहामदा हामबा अदो इताउ खुद हामबदा चुप्तंग लुप्पदुदी यादेको लमदना हैंड सैनिटाइजर सिजिन्नबा कावबा यादे मिरक चंगदी यामद्रबदा मीटर अनिदी लापना लेनसे अखोई सगोन थौबदसु सोशल डिस्टेंसिंग दा थौसे कावबा यादेको इताउ मयाम अदुदी इताउ चटलसे शिक्षा मंत्री सोरोखाइबम राजेना हाइरी मणिपुर सरकार की कॉलेजिंग की हौजिक ओरिबा फिबम असी पेनिंगाई ओइदे राज्य की सरकार की कॉलेजिंग यंगसिनबगी खोंगचत्ता पांगमिसिंगदा वा ngangbada मंत्री ना हाय कॉलेजिंग सेमजिन साजिनबा शिक्षा विभाग तगी सेल की अवार्ड लेरबसु मदुगी प्रपोजल सिंग अमदी DPR सिंग सेम सादुना मरी लेनबा मंत्रालयदा अहेनबा सेनफम पिबिनबा हाइजगनी मंत्री न थबक निंगथिना तौदबा ठिकादार सिंग की बिल पिथोक्तनबसु मरी लेनबा सिंगदा खंगनखी मंत्री की खोंगचट अतुदा हायर अमसुंग टेक्निकल एजुकेशन की कमिश्नर M हरे कृष्णा एजुकेशन क्यू की डायरेक्टर डॉक्टर रंगीता बली वाइकोम चीफ इंजीनियर एजुकेशन इंजीनियरिंग विंग KS शरद सिंह अमदी ऑफिशियल कयासु याउखी मणिपुर मियोय सनी मरफुनिथोय नौना कोविड-19 पॉजिटिव ओइकिबगा लोइनाना अपुनबा पॉजिटिव केस मसिंग 13 सुबना मरफु 12 सूरे राज्य की कोविड-19 कमन कंट्रोल रूम नंग असि नुमिदांग वैरम थोखिबा जेरोल अमदा हाय हौखिबा पुंग 12 इम्फाल वेस्ट जिला दगी कोविड-19 पॉजिटिव ओइबा मियोय अमगा थौबाल जिला दगी अमगा सिकिबगा लोइनाना सिकिबा मी की मसिंग 45 सुख्रे हारिबा मतम असigi मनुंगदा अनाबा सामरी निफु नाबा फदुना हॉस्पिटल दगी डिस्चार्ज थोखी हौजि फावबदा लेना आसिना नारंबदगी फकिबा मी की मसिंग 10,303 सूरे नाबा फरकपगी सांग सादा 39.8 अमनी मरक असिदा राज्य पुलिस ना लॉकडाउन की चन्न कांगलोन थुगाइबा मियोय सिंगी मथकदा सथबा ड्राइव ता ngasi मियोय जनी कुनिपान फागतपगा लोइनाना लुपा 13,38 जातो फाइन ओइना थियनख्रे इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच ना तोंगान बे संस्थान सिंगापुर सिंदुना ngasi कोविड-19 की मतंगदा मियामबु बाप ताहनबगी थौरम अमा करांगदा लेबा कुमन पोकबा संगलेंदा पांगथोखरे थौरम तुदा रिसोर्स पर्सन ओइना वांगांगबदा इंडियन रेड क्रॉस सोसाइटी मणिपुर स्टेट ब्रांच की चेयरमैन डॉक्टर वाई मुहेन मियामदा फुट तरुक की फिजिकल डिस्टेंसिंग थमनबा फेस मास्क सिजिननबा अमदी लेना आसि ngakthokpada kanagadaба चिंजाकसिंग सांगनाइना जानबा हाइखी मी खुदिमक मार्क्स उपाय
फुट तरुक की फिजिकल डिस्टेंसिंग सिमदि सोइदना ngakpigidabne कोरोना वायरस की मपान थंगबा कुयोम से फेट माहौ की सरुक ओइबनिना सापोलना सिंग हामदो ओदि मपान की कुयोम दो तुमसन गिदना वायरस से डिसइंटीग्रेट तुंगिनी छांगा पोक चिकन स्टाबई मोता अखोइगी मरang काइना फंगिबा कोलमनी कॉम्प्रेक कोंगोयेन ओबी हाइरिबा मथेन मचन सिंगसिदी लैनुंगदगी फंगबा सेलेनियम हाइबा एंटी वायरल प्रॉपर्टी वायरस सिबु तुमनबा मपान खंदन ngamba पोषक से मिनरल से यावबनिना सिचांग मरang काइना साबिउ छांगा जाबई मोता छांगोम फम साबिउ दी कोविड नाबा मिसिंग से डॉक्टर ना विटामिन सी से एक नुंगांग पी अतुना नादबा मिसिंग से सो यारिंगदी नोमबदा यारिंगै चंप्रा अमा इसिंग मुसुम साबा ग्लास अमता थागा थाकबिउ चंप्रा लेकेना हेकु अनि हम साबिउ थौरमदुदा खुचा सेंगना हमदोपगे डेमोन्स्ट्रेशन सु उठकी थौबाल पुलिस कमांडो यावना थौबाल पुलिस की कांगबो अमना ngasi ayuk जिला asigi manung chana leiba Garden Bikok mamang lekaida thiba humbagi tabak satakre ngasi ayuk pung 5 dagi 8 taramdai phawba sathakiba operation aduda yumda sangduna thiba humbagi tabak sathaki maduda yu sungbada sijinaba masak matum sing phagatki Mahusaki Kalkairakpagi Thawong Thingnaba United People's Administrative Council Upako Manipurna Sinduna ngasi Bishnupur Jilagi Nambol Naurem Awang Lekaida U Thabagi Thawram ama pangthokre Thawramduda tongan-tongan pa u chara chahumlom thaki Manipur Pradesh Congress Committee MPCC ki President Moirangthem Okendrona Lawmi amadi miyam punna honaminaduna Raija si hena chawkhatpa ing tapalamdam ama ohelasi hairi Imphal ki Congress Bhavan ngasi pangthokhiba nomagi oiba lawmi singi khananainabagi mifamda wangangbada Sri Okendrona hai BJP na luchingba sarkar na lawmi ki bill ordinance oina puthoklaga ek onthokiba asi niyom sumdaba thawongni MPCC ki Kisan Congress na sinduna pangthokhiba thorum aduda wangangbada masigi chairman Laiton Jamthoibana lawmi ki bill asi lawmi singi mayokta leiba bill ni haraduna masina lawmi singda awazai teng piragani haiki November 3 pangthokadawriba Manipur Vidhan Sabha gi Kendra Mangagi Maraki Mikhalda CPI na makhoi mirep thagatloi haidi Imphal da thokpa dol gi zerol amada Mikhal amuk hana pangthokpa maram chade haibagi akanba campaign tawgani haidi Rajniti ki oiba awonba ama purakpada naharol sing yausinbagi matangda nomagi oiba khananainabagi thauram ama ngasi Thobal jila gi khangabo part 2 da pangthokre khananainaba aduda akhang ahi kayana rajniti ki oiba awonba purakpada naharol singna lawgadaba thawdangi matangda wangangki tabiriba pawasi Akasbani Imphal dagini Lok Janashakti Party ki luchingba amasung Kendra gi Mantri Rambilas Paswan gi haksang ngasi mapung phaba ikai kumnabaga loinana Patna gi Ganga Turel mapanda leiba Janardan Ghat ta sanskar tawkre ma ki haksang adu Patna gi SK Puri da leiba mayumdagi sanskar tawpham tamna purakpagi lambida mioi lising kayana ma ki maphamda aroiba oina ikai kumnaba utkhi Madugi mamangda ayukta mahaki haksang ado stat LGP office da pukhi mafam aduda dolgi karmi amadi official singna mahaki mafamda sardanjali katkhi Rambilas Paswana lising amachamapan humputara taretagi lising ani taramari phawba Hajirpur Lok Sabha Kendra dagi Nipalak hanna Mikhalda mai paktuna Bharat ki rajniti ki phidam ningai oiraba luchingba ama oikhi Lising amachamapan humputara taret ki Mikhalda mahangna Hajirpur Lok Sabha Kendra da mahaki lambadagi vote lakmari lising kunmari henduna kakhi masi Malim ki oina Mikhalda khwaidagi vote masing yamna hena kaba oibagi dama Guinness World Record ta sankhi Pradhanmantri Narendra Modi na Bharat ki khungangi lamsingda awonba puraknaba amasung mioi lakayada sakti pinaba Swamita scheme gi makhada hayeng video conference gi khutangda property card sing yenthokani Swamita scheme asi sahi asigi April thada khungangi lamsinggi yumbu singda record of rights amadi property card sing pinanabagi damak hawdokhibani Sahi mari sumna scheme asi lebak asida tangkak naina sana halakli amasung masina lebak asigi khungang lak daruk lising humpuni thoi rom konsin gani masina yumbu lak amarom da makhogi property card sing mobile phone sing ki SMS ki khutangda download tobangam halagani Masigi beneficiary sing adu Uttar Pradesh, Haryana, Maharashtra, Madhya Pradesh, Uttarakhand amadi Karnataka khul satat humpu humdoi ki mioi singni Divisional Forest Division Bishnupur na chinduna
World Migratory Bird Day ga mari lenana ningthokongda leiba Mangol Nganbi College da 65 suba Wildlife Week palan thauram ngasi pangthokre Tamenglong Forest Division amasung Ren Forest Club Tamenglong nasu Jinluan Village Authority ga kusamna duna World Migratory Bird Numit ki palan thauram ngasi pangthokhi Surasanpur Jilla da leiba Lanai School kharana COVID-19 laichat na maram oiduna lockdown chatharingai manungda mahiroi singdagi tuition fee lawroi haiba wafam adubu Cookie Students Organization KSO na thagatba phongdorakli Organization asina thokpa jerol amada school gi logo natraga maming thaba face mask sing mahiroi singda yonbidana basu Lanai School mapumna maki authority da appeal tawri Lamdam asida kala sanskriti ki khuthangda emotional integrity sagatnabagi pandamda lingkhatkiba Manipur Youth Cultural Organization Maiko gi kunmatoi suba foundation day thoram ngasi Imphal gi palace compound leiba iboyaima sumanglela sanglen da pangthokre thoram tuda kala sanskriti ki lamda saknai da myoi kya saruk yakhi Bihar Sarkar na lagliba Rajya Vidhan Sabha Mikhal gi damak rajniti gi oiba mi punbagi matangda sanagataba Standard Operating Procedure SOP sing thokre Ikoi na khajin ba mafam singda mi tenbagi sang maduda phamba sanba misingi sada yankhai damak oigadabani aduga mi sadi dagi su hena punba yaroi masi kendra gi griha mantraloy na pikiba hukum gi makhadani COVID-19 laisat ki yengduna harau kumai pangthoklabasu mi ka hena punba yadabagi athingba thamle Guideline asiki makhada Durga Puja gi thauram laisang singda natraga yung khagda da icham chamda pangthokadabani hairi Miam punba thingnabagi damak prasad yenthokpa dandiya nataga garba na chingbasu pangthokpa thingle Puja manungda public address system sijinabasu yaroi hairi Puja tokpham laisang singda sanitizer marang kaina thamgadabani amasung mipum kudimak face mask upgadabani hairi Gujarat Sarkar nasu Rajya adugi Vidhan Sabha seat nipan gi maraki mikhal pangthokadawriba adugi yengduna SOP thokre Rajya tuta mathang thagi ahumda bot thadanagani maduda bot masingna November 10 da thigani Karnataka Legislative Council gi seat marigi damak thasigi kunipanda bot thadanagani masigi damak mirep yankhai tare na lamba tawnari mirep singi sabsaba masing mirep chelauthokpagi aroiba numit October 12 dadi khanglagani mikhal asida bot thadanabagi damak polling booth 948 thamgani COVID-19 laichat ki yenglaga mikhal asigi damak akhanaba thawrang lokhatle Akasbani Imphal dagi pau tabiri Sarkar na haidi leibak asida COVID-19 na narambadagi pharakpagi sangsada marphumanga dasmik nipan ama yaude haukiba pung kunmari da anabali sing marphunito hena naba pharakhi Haksal Mantralay na hai hauzik phawbada leibak asida COVID-19 na narambadagi pharakpa migi masing lak 58,000 hele hauzik leibak asida COVID-19 gi active case lak 9,000 leidi Haukiba pung kunmari da nauna miyoi lising humpotara humdoi sani humpotara nitoi COVID-19 positive oiba tinglakibaga loinana apunba positive case masing lak humpumapan lising humpotara mapan hele. Mantralay na hai leina asidagi sibagi sangna sada amadasmik mga mari oidi. Haukiba pung kunmari da miyoi samapun kuntaruk si kibaga loinana COVID-19 positive oiba si kiba migi masing lak ama lising taret samri tarataruk sure. ICMR gi matung ina haukiba pung kunmari da sample lak taramatoi lising humpu mari hena COVID-19 gi test tauki hauzik phawbada test taukiba apunba sample masing koti nipan lak yankhai taret hele Mizoram da COVID-19 na naba miyoi kuntra taret nauna naba phakibaga loinana naba phaba migi masing punna lising ama chamapan humpu taramari sure Rajya sigi oina COVID-19 na naba pharakpagi sangsada marphu taramatoi dasmik mga ani yaude Loisilakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khutsa amati maimi taru tanana thamba haiba achamba thawong ahum ase ngakna chatpinaba amuk hana ningsingjari aroibada maroiba paw amuk hana Shiksha Mantri Sorok Haibam Rajena Rajya Sarkar gi makhada leiba college yengsinkhre Manipur da miyoi chani marphunithoi nauna COVID-19 positive oikibaga loinana apunba positive case masing lising 13 subna marphu 12 sure Leibaki mapung phaba ikai khumnabaga loinana Lokjana Shakti Party gi lusingba amasung Kendra gi Mantri Rambilas Paswan gi sanskar ngasi Patna da pangthokre Pradhan Mantri na hayang Swamita scheme gi makhada video conference gi khutangda property card sing yenthokani amasung haukiba pung kunmari da miyoi lising marphunitho hena naba phakibaga loinana leibak asida COVID-19 dagi pharakpagi sang sada marphu manga dasmik marphu matoi yaure pauloi jare